Image box the ming tabiri basumbu yimnam Anuradha Devi ne kono nukurum zari. Hausik maroi bapauda. Indian gross domestic knowledge product malangi lebak sendegi mithui mihan bangam le haina Manipur ge governor Anushya Wikina high grade. Purukudimang masa-masa ge puari mangan na thamlaba matamda nursi sanaba purakani haina ichangge president kondokre. Punjab ki tam mangar se minister oramlaba Prakash Singh Badal state ke thaltai kaikhnabo utana sanskar tawkre. Loinana Taruk Suba Ampimpa Cup Masidagi Hodokre. Hozapau Sununa Pizari. Digitization ge lamda hena kumang sausan dunanga sidi lebagasana gross domestic knowledge producta Malangi lebak sundagi mithumian bangam lehaina Manipur ge governor Anushya Wikina Hodokre. Wafama sing asing merong da lebak class grande ge Imperium Hall da Amrita Biswa Bidya Pithamna Sinduna Intellectual Forum of Northeast Manipur na yimbu oidaka C20 Education and Transformation haiba Manipur Symposium hodopage tharamda chief guest ke waraldam hana phondokibani mana makata aduna malangi oina mahima singi lamda chawna hongwa laktuna na singna pauche amadi lari khalta pabage tabakta technology ke matingna loksang takang sinbage tangai phadaba laklei India ke Prime Minister Narendra Modi na G20 ke presidency oiduna amati India da digital ge mateng education banking system da cashless ohenduna India ge miyam da banking transaction da asoba mateng panglai India ge anova mayon asida miyam da pamnarakle mase Prime Minister ge Amrit Kal ge manungda challi Prime Minister ki chahima pana se ki manungda Wangmangpur state sing mamangda lairamba lengak singna thoi biramte Nupida Sakti Piva Asina, Nupi Singbo, Anova Masakta Pangamle. Governor Makatar Duna Haikibada, Anova India, among Ohenbada, Anova education policy, Amalingba Matautai. India Ginahasana, Anova Chahicha Asida skill development da Takwang lady, Masi Anova education policy, Levak Asida, Hotopadagini. Masida Natana India digitization da international level da Labangam le Haiki. Ngasigi Manipur Symposium hodopage tharambada Manipur lenga ke horticulture amati TA and Hills Minister Latpa Hauke MUG VC Skont IF Northeast Manipur gi lusang basingsu saruyake More 1 number 6 amati sabingi lona badalaiba thongi makhada chenba khujalok turenda asiba haksang amata duna ledam le hairi hairiba meyo adu more 1 number 7 gi manung chenna leiba Canon Bank dagi Simon Tang Lupo Allies Tangboy Tehikunipan Apopale Kidraba Sailal Lupo Kawi Asiba Haksangadu More Police Gate Tim Lagduna Lokakre Hairi Mahang Matau Karamna Sinbano Haiba Kangdung Naba More Police Nankes Amalokaduna Chizen Bagitaba Hokre Hairi Amaramda Canada Bank More Degi Simon Tang Lupo Misiga Marilena Zone Action Committee Against Murder of Simon Tang Lupo Samkre JSC Asina Samintang Lupona Sidam Liba Monga Asina Mago Halambani Habas make Sengle Magi Haksangna Taduna Leramba Matamda Masada Asopa Mapamkia Lerembi Magi Waitamba could take late Laibak Amadi Tabakta Asopa Kale Nakongdagi Itarame Tong Matakta Itarambatinaki Asik Matodok Ama Security na Kurak Hangdana Leba More border town Mayai Maktada Topas Lebak Tibani Aduga Security Ge Manaton sumang magtada mi hatpase ang apapoi. Maramasana sa mintang mi hata chenebasang pungkumarigi manungda marileneba authority na putok kadabani. Karigumba putok trabade hayang April gitang punipandagi. Ayuki pung taruk tabadagi makal makakyagi kausang silagani. Madada thorakpa papatagi daite kudimang marileneba authority na pukadabani haina JAC ge convener amade secretary na kuyek piduna thorakpa cherola mana pundoragli. Tamil Nadu district ke manung channa leiba Piulong Tamaida Numinini chumna satrapa Piulong Mido Kambla Penia Wal Mushroom Festival ngrang loishin krai Impal ke kilometer chamagatara mangarom challaga
Tamai subdivision ge manung chana laiba pianglong khola asada laiba miyang ge puning jingsinba ngamba jingsangi saktamba amati mafam asige akoibada marangkaina phangliba wal mushroom singbo miyamda khanganabage waklonda the Makuilongdi Express na Piulong Village Authority LNC LN KR Sabda River Foundation da Amati Lemai Nature Club ka khusamna sinduna nominati jumna Jatha Kiba Festival ado out of Manipur Parliamentary Constituency da Mirep Oinaba Sem Sariba Dr. Alishan Abonmaina athoiba mitunglen oina sarubyadana hudoke Prism Nature Celebrate Nature haiba thimda jagoi isai kya galunana pangthoke ba thorombada Dr. Alishan Abonmaibu Nature and Tourism ge brand emissary oina amasung Lungshiat Ministry ge Director Wangraibo Nongnamaibu Sap Piulong Midoge Ambassador oina lautoke Kaksing Ningtho Laikai dege Dr. Anna Achawana Laikidaba Chahi Ani Parapabu Ningsungduna Laikidaba Dr. Anna Asoba Singhe Imungna Sponsor Tauraka Ideal Pioneers Club Kaksing Ningtho Laikai Nisanduna Free Medican Camp Ama Hayang April ge Tang Kunipan ge Ayuki Pung Nipan dege Hauraga Nungtin ge Pung Home Pawa Central Public Hall YMS Kunda Pangtholagani Pre-Medican Camp Asida Medicine Dr. Vagabatina Luchingduna Analayam Bagi Tabak Satagani Aduga CMO Homsu Camp Asida Yauduna Tunga Balaina Singh Cardiology, Gynecology, Surgery, Ortho, ENT Anabasing Layangani Masidanatana Diabetic Tesu Lemna Jatagani Hairi Library Chatuna Lari Babagi Hainabi Tangadabani Haina Camp Blooming High Secondary School Kangaboke Principal Dr. Roman Kumar Kundrapan Hairi Wapamasi Mahana Kangabok Chirapoda Laiba Public Library and Information Center da Lyric Thamnaba Upu Ama Kusinabagi Thoramda Haikibani Mahana High Public Library na Laikai Ama Lamdamba Ama Lyric Mangada Panghanbada Achawathudang Lodi Dissident Walda Matam Manghanbagi Mahut Library de Chatuna Lyric Pabage Hainabi Thamgadabani Library Haibasi Resources Center Amani Library da Lyric Pabada Natana Mayam Punbage Kudung Saba Piri Haibada Haiman Mathokloi Aikoi Masenta Punsinadana Tabaka Taminarapa Matamda Chakot Palamdamba Oibangamgani Public Library and the Information Center na Haugalagliba Mahiru Ishinga Amadi Miam Gidamakta Lakolagliba Kongtang Asagadamakta Tagatpa Pongdok Pakalonana Makatana Angambamating Pankigani Haiki Puru Kudimang Masa Masaki Puwadi Manghandana Tamlaba Matamda Nusi Sanaba Purakani Haina Isangi President Odam Banong Tomba Brazandro Nangasi Kundrapamda Laiba Naurem Bihari College Ta Pangthokeba Numinini Chathagadaba Manipur Historical Society Taramari Daksoba Session Amadi Society and the Culture of Manipur from earliest time till mid 18th century Manipur Haiba Hiramda Pangthokadaba National Seminar Haudapagi Tharamda Pongdokre Tharamadada Manipur University History Department ke Head of Department Oramba Professor Naurem Soy Kumar NB College के governing body के chairman Longzam Ibo Hall NB College के principal in charge Dr. Irom Kunjabati Manipur Historical Society के general secretary Professor Haurangbam Sudikumana Chingbana Sarugyakhi Basina Thoranga Mari Lainana Sobinan Amafongki Loinana Dr. Irom Kunjabati na Iba that anxiety college student in Manipur Kawa letting Amasupongki Tharanga Mari Lainana and Razendro Namakata Kibada Matamba Karaki Mamanda Manipuda Mana Pamba Maunda Puariga Mari Lainaba Lyric Care Ponglam Badagi Jayanaba Kia Toglami Hausati Prup Kudingi Puari Mayik Shengna Pongdok Badagi Purup Amaga Mari Pagale Haiki Tharanga Mari Lainana Professor Anazokumana Pongdokibada Puari Habasi Maya Ani Panba Tango Made Apaba Hiramda Season Arabadi Yamda Kanaba Loba Yai Pataba Maikiram the Season Arabadi among Baka Pibiyaba Hiramne Haiki Imphalis District ke Moirang Kampu Sajepta Leiba Jinkai Hunba Village Level Federation ke Nauna Sabo Office PHED Minister L. Susan Roge Loinabi Laishangthem Ombi Abena Ngasi Honabi Matungina Sangakre Manipur Lenga ke Rural Development and Panchayati Raj ke Makada Leiba
Manipur State Rural Livelihood Mission ge miyang makada pangtokpa office sangapage tharambaduda Manipur State Rural Livelihood Mission ge State Mission Manager Binota Loitongbam, District Mission Manager and Basanta Chinkai Hunba VLF ge President and Sanatumbi Amadi Ita Women Multipurpose Cooperative Society Limited ke President Vice Sumitana Tharumapu Singh oina saruyakhe. Singkai Hunba Village Level Federation ge Makada Leiba Tunga Celeb Group Kagi Thomi Singna Sarugyaduna Paktoke Batharumba Aduka Mari Lenana Manipur State Rural Livelihood Mission ge State Mission Manager Binota Loitongbamna Hausake Matamda Kungange Lamsingbo Owanba Amma Purakpada Village Level Federation Amadi Celeb Group Singe Taudanga se Esuke Matik Saure Makoina lamdam gi oiba tungan ba chakwat thaurangi thabak sing amadi semilon ta phagathan bagi thabak sing paikat padasu chauna mai pahan bangamle maram masna miyamna village level federation amadi celeb group sing da thasaba thamduna thabak toba matang oi haikhe Lasram Mani Gaura Sangeet Academy LMGSA amasung imung manungna sinduna academy asaki nauna saba mini community hall hauna bi matungina ngasi sangaba kaloinana handakta thangta ge lamda Indian lengak tana Padma Shri Award 2023 Pirakraba Guru ke Sana Thoiba Busu Haraute Yamna Oktuna Ikai Khumnaba Utpage Tharama Ama Thobal Wangkem Mayai Lekai Deleba Lasram Bijoy Kumar Singh Yumda Pangthokre Ngasigi Tharamba Aduda Jain Dance Academy Imphal ge visiting Guru State Kala Academy Award Program Dhanajit Singh na Athoiba Mitum Laisram Mani Gaur Sangeet Academy ke Principal Naureng Gulab Singh na Tharamapu Aduga Manipur Lenga ke Veterinary Loishan ge Thabakta ge Patharaba Joint Director Dr. Maibam Rajendra na Akhanaba Mitunglen oina Serviaki Tharongi Sarukama oina Ngasigi Mitunglen Singh na Padma Shri Award ke Sanathoiba The citation Amadi Shawl Kudum Damdana Kai Khumnaba Utke Loinana Tungda Health Awareness Campaign Amasu Pangthoke Livestream Bijoy Kumar 6 Star Asibarna Wahodo Piduna Haudo Kiba Campaign Aduda 7 Star Asibar and Kalpanana Haksang Nadanaba Pambai Singh Gauti Dage at Star Achiever L Butichandrana Haksang su phaba pesa su phangba haiba hiram seda expert sing oina wangangki Infalista IT hub ama linkhana bagi damakta sarkarna lam khopsan bagi thaurangka adu patadar singna ngase Mantipurki da pangthokiba public hearing ga amada yaningdaba phongdongna rakle lam khopsan bagi matangda padadar singi apam pamda phongdongna bagi tansa ama piba oina Directorate Environment and Climate Change ke Social Impact Assessment SIA Unit Imphal Sanduna Public Hearing as a Pangtopani. Ngasi Jatakiba Public Hearing Aduda Mapampa Ahum Mantripuki Chingmairong Nongpok Amadi Maite Kairange Kunza Singh Club Organization Amadi Panchayke Taububa Singh Kaya Sarugyake. Public hearing ka adugi khudong sabalagduna IT hub asibo khudong sakadaba mafam pa atopa ama yenglaka sabiyo haina sarkar ge puning chinsingki mafam asida karigumba lam acquisition tawraklabadi mafam sida lisang sina kundariba Praja Singh maru aina anganga amati ahlu oidaba Singh awa phamda tangani Yaipanaba Tabaka Matawada Mianda Waba Piba Haibadu Oigani Maramasana Sarkana Kumna Kantaraga IT Hub Project Ase Mapam Atopa Amada Paikada Ninge Haiba Wapam Gap Patadar Sina Punduna Rakhi Dibia Mihaki Matanga Wakam Mipamba Pangtuktuna Mihat Pasing Asibu Sibagi Jarak Piyu Haina Taksilakli Nubi Samasa Amadi Ima Kuntok Hanbi Nisaban Maira Paibi Tangmaiban Sindunanga se Tangmaiban College Geta Nupige Mayukta Sataba Kramianinde Debia Hatpa Mihatpa Atubada Serapiu Debia Bosasan Hatpaduna Hatpa Mihatpasang Sivigadan Depiu Nupi Hatpa Roki Miam Kangna Dandipiu Haina Thaba Plekata Kaya Paike Wakami Pamba Adugi Matangda Wangang Aduna Nupi Samaske Finance Secretary Mayang Lambampo Ongbi Ibi Yamina Nupi Kia Leptana Haliba Asi Pauba Lengangna Kangsan Usinaduna Leba Labactibini
nupi hatpagi chanapi ama lagliba asi matam sana yengsan hawa tangai phade lengang nasu hidam asage matangda akhanaba miyang changduna yengsan bachungani tungi miron kaya puthokadriba nupi singbu minungsi leitana hatpa asina tungda afaba karisu orakloi handakta thangmai banda thokleba thaudoka asisu yamna laibak thiba thaudoka mani dibiabu sasanda phubago puraga hatpa manba mongda minungsi leitana hatkhiba asimak miyoibada satagada balat lichat nate debia hapada chenaba miyosing marange matungina akpacharak piyo haiki ngasi mawada gamen sini action lawidana sugumba madi sibagi dandi pire amuna tawdana ba tawre haibase miya mamangda ngasi mawba prajana pina ba tawbidri aduna hadaki ija vidya gi sina aroiba oiba mama singna pabi gomenasu matik jaba khoibu jairak pidana sibagi dandi biba haibase mama singi amatu oiba wakhanni akali luchingba prakash sangha badal ngasi punjab ke muktasar district ke manung chanba mahake ancestral village da state honors kaloina na sanskar tawkhrei पंजाब के तांबा मंगारक चे मिनिस्टर ओरमराबा प्रकाश संघ बादल बो इकाई खुनबा उत्पा मियो लिचिंग साक्या लाखिबगी मनुंदा पॉलिटिकल पार्टी के आगे लिसंग बसंग याउके माकी मयुमदगी किलोमीटर अमरम लापा फैमिली के फार्मलैंड निंगथिना लेतेंग लबा ट्रैक्टर अमदा महाके थवा याउद्रबा हक्संग अद पुरखे सेरेमनी अकाली दल के सिप अमसंग बादल की मचानिपा सुखबीर सिंह बादलना संस्कार के मई चुकी बीजेपी प्रेसिडेंट जेपी नड्डा एनसीपी चीफ शरद पवार नेशनल कॉन्फ्रेंस के उमर अब्दुल्ला पंजाब गवर्नर बनवारी लाल पुरोहित अमदी चीफ मिनिस्टर भगवंत मनसू थरम अदुदा सरुयाखे पंजाब पॉलिटिक्स के ग्रांड ऑलमेंट प्रकाश संघ बादल अहनबा ओइना लिसंग मचमापन हुंबुद्रा दा पंजाब के चीफ मिनिस्टर ओइखे महालिसंग मचमापन हुंबुद्रा त्रेते के मरफु लिसंग मचमापन मरफुद्रा तरेते गे लिसंगनी अनि लिसंगनी तरेते गे लिसंगनी तरानी चोय अमसोंग लिसंगनी तरानी चोय दगिना लिसंगनी तरातरेट चीफ मिनिस्टर ओइखे महाग एमएलए तरामाथोइरक ओइखे लिसंग मचमापन यांखै तरेता मालोट सिट्टिके कांग्रेस टिकेट करक्तुना इयानानबा ओइना एमएलए ओरखे लिसंग मचमापन हुंबुमापनदा साटके टिकेटा गेदर बाहा सिट्टिके करखे मा लिसंग मचमापन कुंतरे के दिसंबर के तांग निपांदा पोखिबने हौजक सानबगे पाउदा ऑल मणिपुर फिल्म मेकर्स एंड प्रोड्यूसर एसोसिएशन Ampimpana yes to life not to drugs sahaba wakalona sida yumpampo oiduna ngasidagi taruk suba Ampimpa cup hawkrei kyamgaida leiba KYPC ground da ngasidagi hawdokiba tournament asida film porongge makada leiba tonga tongamba guild amadi association mapanna saduyari 9-a-side football tournament asage hodopagi tharamba aduda timba asina March satuna KYPC ground da pullabatungda tournament asage jana kanglon ngangna chanaba wasake ngase hodopagi numita film forum Manipur amati Ampimpa anina oiba exhibition da match amasu sanake tournament asage ahanba match aduna signed actors guild Manipur amadi sign directors Gilna Sanaki Bagaloinana sign directors Gilna Panchanta Ani Amada Maipaki Maipapagi Panchan Singh Adu Tim Asige Devik Amadi Birenichanke Sign actors guild ke Amatangaidaba Panchan Aduna Nirmanachanke Tournament Asige Anisova Mastana All Manipur Cinematographer Association Amkana All Manipur Matam Isai Kanglop Amikpu Panjan Amasinoida Maithiba Piki Mai Papage Amatangaidaba Angkagi Pansal Adu Anilstanke Tournament Asage Makataba Match Oina Hayang Ayupuni Pantaba Matamda Sign Editors Guild Manipurga Choreographers Guild Ka Lambata Unagani Nungtingi Pung Taranitoy Makaitaba Matamda All Manipur Sign Equipment Guild Amadi Sign Actors Guild Ka Lambata Unagani Hayangi Aroiba Match Oina All Manipur Producers Guild Ka Amika Lambata Unagani Hai Howzak Arabada Maroiba Pau Amani Pizari Indian gross domestic knowledge product Malangaleva Sandagami Mihan Bangamle Haina Manipur Governor Anushia Wikina High Grade
Furuk khudimang masa-masa gi puari mangan na thamlaba matamda nusi sanaba purakani haina ichangge president kondokre. Punjab ki tam mangar se minister oramlaba Prakash Singh Badal state ke thaltai kaikhnabu utna sanskar tawkre. Loinana taruk suba ampimpa kap ngasidage hodokre. Image paudam ngasigi matang sidaloijere meng tabiri besung ba amukahna krimse.